ꯆꯥꯔꯗ꯭ꯔꯣ ꯑꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯇꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯌꯨꯝꯗ ꯑꯍꯟ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯅꯨꯡꯉꯥꯏꯇꯕꯒꯤ ꯊꯥꯒꯠꯆꯗ꯭ꯔꯦ ꯃꯇꯝ ꯀꯨꯏꯅ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯇꯧꯖꯔꯤꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯇꯕ ꯌꯥꯗꯕꯒꯤ ꯊꯥꯒꯠꯆꯔꯛꯄꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯑꯍꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯝꯖꯈꯤꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯕꯗꯤ ꯀꯨꯏꯔꯕ ꯚꯤꯗꯤꯑꯣꯅꯦ ꯊꯥꯒꯠꯀꯦ ꯇꯧꯕ ꯅꯨꯃꯤꯠꯇ ꯑꯅꯥ ꯑꯌꯦꯛ ꯇꯧꯁꯜꯂꯛꯑꯦꯅ ꯍꯥꯏꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯊꯥꯒꯠꯈꯤꯗꯕ ꯚꯤꯗꯤꯑꯣꯅꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯃꯣꯁꯄ꯭ꯂꯦ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯍꯥꯏꯔꯤꯕꯁꯤ ꯀꯥꯎꯁꯥꯅꯤ ꯃꯨꯈꯔꯖꯤꯅꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯅꯨꯡꯇꯤꯒꯤ ꯑꯦꯞ ꯑꯁꯤ ꯆꯪꯕꯤꯔꯒ 112 ꯖꯤꯂꯤꯗ ꯎꯪꯕꯁꯨ ꯌꯥꯒꯅꯤ ꯏꯍꯥꯟ ꯍꯥꯟꯅ ꯁꯦꯜ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ 1,000 ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯒꯅꯤ ꯁꯦꯜ ꯍꯥꯞꯆꯤꯟꯒꯤꯗꯤ ꯑꯩꯈꯣꯏꯅ UPI ꯅꯠꯇ꯭ꯔꯒ ꯕꯦꯡ ꯇ꯭ꯔꯥꯟꯁꯐꯔ ꯑꯃꯍꯦꯛꯇꯗꯒꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯦꯞ ꯑꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ 200 ꯑꯃꯁꯨ ꯐꯪꯕꯤꯔꯣ ꯐꯦꯁꯕꯨꯛꯇ ꯔꯤꯚ꯭ꯌꯨ ꯄꯤꯕ ꯃꯇꯝꯗ 200 ꯑꯃꯁꯨ ꯐꯪꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯗ ꯏꯟꯚꯥꯏꯠ ꯇꯧꯕ ꯃꯇꯝꯗ 1,200 ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯒꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯤꯡꯛꯇꯨ ꯀꯃꯦꯟꯇ ꯄꯤꯟ ꯇꯧꯔꯒ ꯊꯝꯖꯔꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯄꯣꯔꯛ ꯆꯥꯔꯛꯑꯒꯦ ꯄꯣꯔꯛꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯀꯩꯝꯇ ꯇꯧꯗꯦ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯔꯕꯅꯦ ꯀꯩꯝ ꯇꯧꯗꯦ ꯃꯌꯥꯝ ꯍꯥꯎꯅ ꯆꯥꯔꯛꯑꯒ ꯍꯧꯔꯒꯦ ꯋꯥ ꯌꯥꯝ ꯉꯥꯡꯗꯕꯤꯗ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯇꯣꯠꯇ꯭ꯔꯤꯕꯀꯣ ꯀꯔꯛ ꯇꯣꯠꯁꯜꯂꯛꯀꯦ ꯆꯥꯕ ꯍꯧꯔꯒꯦ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯔꯣ ꯄꯣꯛ ꯂꯚꯔꯁ ꯉꯁꯤꯗꯤ ꯃꯣꯔꯣꯛꯀꯁꯦ ꯐꯖꯅ ꯆꯥꯊꯔꯛꯑꯒꯦ ꯃꯍꯤ ꯇꯣꯠꯂꯒ ꯏꯁꯤꯡꯒꯁꯦ ꯒꯔꯝ ꯒꯔꯝꯅꯦ 하반 모록시디 ꯃꯌꯥꯝ
ꯄꯣꯔꯣꯛ ꯑꯃ ꯍꯥꯞꯄꯒꯦ. ꯎꯃꯣꯔꯣꯛꯁꯦ ꯀꯣꯟꯅ ꯍꯥꯞꯀꯦ. ꯆꯅꯝ ꯑꯃ ꯑꯝꯇ ꯆꯥꯒꯦ. ꯃꯣꯔꯣꯛꯁꯦ ꯎꯪꯉꯦ. ꯃꯣꯔꯣꯛꯁꯦ ꯁꯤꯔꯦ. ꯏꯁꯤꯡ ꯑꯁꯥꯕꯅꯦ. ꯃꯣꯔꯣꯛ ꯍꯦꯛꯇ ꯉꯥꯎꯈ꯭ꯔꯦꯕ.
ꯁꯤꯅꯗꯤ ꯅꯨꯡꯉꯥꯏꯔꯤꯕ ꯑꯁ ꯌꯥꯗ꯭ꯔꯦ ꯈꯨꯁꯥ ꯑꯃ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯃꯣꯔꯣꯛꯁꯦ ꯌꯥꯗ꯭ꯔꯦ